ꯑꯍꯥꯟꯕꯃꯛꯇꯗ AK Fake ꯃꯅꯤꯄꯨꯔꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ PUBGꯕꯨꯗꯤ ꯌꯥꯝꯅ ꯄꯥꯝꯅ ꯁꯥꯟꯅꯔꯤ, ꯑꯗꯨꯕꯨ PUBGꯒꯤ ꯐꯥꯎꯟꯗꯔ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯕꯤꯕ꯭ꯔꯥ? ꯂꯤꯑꯣꯅꯦꯜ ꯃꯦꯁꯤꯕꯨꯗꯤ ꯃꯌꯥꯝꯅ ꯈꯪꯅꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ? ꯐꯦꯛ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯕꯨꯗꯤ ꯃꯌꯥꯝꯅ ꯏꯇꯠ ꯇꯠꯇꯅ ꯌꯦꯡꯕꯤꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯅ ꯅꯝꯈꯤꯕ ꯐꯤꯂꯝ ꯀꯔꯝꯕ ꯐꯤꯂꯝꯅꯣ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ? ꯃꯇꯝ ꯑꯃꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯔꯤ꯫ ꯐꯦꯛ ꯅꯝꯕꯔ 2ꯗ ꯑꯩꯈꯣꯏꯅ PUBGꯕꯨꯗꯤ ꯌꯥꯝꯅ ꯄꯥꯝꯅ ꯁꯥꯟꯅꯔꯤ, ꯑꯗꯨꯕꯨ PUBGꯒꯤ ꯐꯥꯎꯟꯗꯔ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯕꯤꯕ꯭ꯔꯥ? ꯕ꯭ꯔꯤꯟꯗꯦꯟ ꯒ꯭ꯔꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ PUBGꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯔꯤ꯫ ꯍꯥꯟꯅ ꯈꯪꯕꯤꯗꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯨꯛꯇꯪ ꯅꯝꯕꯤꯔꯝꯃꯨ꯫ ꯐꯦꯛ ꯅꯝꯕꯔ 3ꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯕ꯭ꯔꯥ? ꯋꯥꯔꯜꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯌꯨꯇꯨꯕꯀꯤ ꯕ꯭ꯂꯣꯒꯔ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯝ ꯀꯟꯇ꯭ꯔꯥꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯌꯨꯇꯨꯕ ꯑꯦꯀꯥꯎꯟꯠꯁꯤꯗꯒꯤ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤ꯫ ꯐꯦꯛ ꯅꯝꯕꯔ 4ꯗ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤꯕꯨꯗꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯍꯤ ꯑꯁꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ? ꯃꯦꯁꯤꯒꯤ ꯆꯍꯤ ꯑꯁꯤ 38 ꯁꯨꯔꯦ꯫ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯖꯟꯕꯤꯔꯝꯃꯨ, ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯨ꯫